mayam buhan mamaktada punsiba yumnam na taram no sari ngasi seni nasina pisas ni ki makha tarapa episode 7 ka 4 puduna laksari aina movie si pathok matam da so ki lanti ba mari sithana ando ba yawra su mayam nga piu mayam seni nasibu nuksi biduna like comment amde subscribe to wiram ba ko bigunu hajari fare du mayam movie rom da mai unsilasi mamangi episode rani amadi magi masaga puna maigi part asda tawjuruba pa koktuna mi oina bagi lukiba adu pabo mayam yengbikre masiki matung tapa episode mayam da kudol tamjari haujuk ahan masin asda rani lukiba asda phawgal panga asumna makoi ngai ba asda rokina second humphudi phare hari bablina adubu rani di hauji phawbo tholaktri kani kana mana tawri batrik ase akoi da phongdok libani rani na pamli ba ado khangle rani kaidong lasu masana masabu hongdok pa pamte mana tawri ba asna phatabana maram oiraga ma cherak phangkre hari sekhana nate rani nang aigi laman khumamdana chatpa yaroi haina khali rokina yana phare pisasni na akoi bu thadok piramba se hari babitana aduga angang di hari manhorna angang do hauji phawbodi tholakpa yarabani hari kani kana masina mukena fajana takli angang asda mi tangkai pisas tangkai oiba asida pisas tangkai na miwebdagi yamna hienkhre aduna ni hauji phawba angang asna tholaktribasi hauji akoi mafam asda yengbaki karisu kana raroi aduna yumda halasi hari shakhadi masaje pakhapana yadre rani asi sikre haibasida babitana ngaktanga ngai kisi karigumba khara khangbasu yai kani kana ngairaga karisu kana raroi karigumba angang ado tholakadaba oiragadi ingasaina tholaklani mafam asda makoi sikre hari aduga salasi haraga makoi satkre hauji makoi khulama phawduna lakli rokina khulasi lantuktuna salabadi yam tuna yogada mali akoina gari park tawrumliba mafam ado hari matam aduda kani kana mafam asda karigumba ma phawi hari aduga leriba yum amada mi lebra haina kauri adubu kananasu khumlaktre kani karo ki amadi papitra yum sigi manungda sanglakpada family asigi mi singasi laimaida taaduna leramle papitra family gi mi singasi siduna loina leramle bisibu kaidobagi yaw khrabajano hari rokina akoina kulasda lakpada aigi isada hainadaba phawki hairaga makoi humna sangsinduna yenge tawbaga taaduna leriba makoi umse haugalakle makoi umsin zumbi walamle mapandana bablina kaidorobajano hauji phawba makoi tholaktribasibu haina sonjari aduga somdana jumbi sing asisu roki hoigi manayak tamna sangsilakli kani kana roki hoida jumbi sing asi yamna sathi bani aduna sielo hari asumna makoi chena bagi tawri mapam asda jumbi mayam amsu lakli mayam jumbi sing mayam asini rani na kauktuki bado asumna makoina selapga rokina sanjita baya na gari mayada chalamlo ai makoi bu nakana mada puthokluki ge hairaga makoi enisu chena khri adubu roki hoina selakpata di jumbi sing asina maikai khuding loina thattuna makoi gi mayada lakli roki hoi puna tasina duna attack tawna ba sem sadun leri roki hoina kanikada jumbibu attack kamaina tawgani thabakta kokta ngakta tawgadra kara waidat attack tawgani hari babitana masi jumbi asi kamdawna hatkani khangbra hangli kanikana makoi di siba kanikana makoi di siba krisuna roi maramdi makoi asi bhaksang makhal amani adusu hingna siraba hari rokina adudi akoi kari tawgani masi kanikana matang matam saba ngaiba tabani masina tan akoi du option laiti sekana rani nangna karaida akoi bu phaduna thamlam libano akoi gi plan di pabitra bu hat pisini adu bu nangdi nathanda sijakre aduga akoi su kuina hingduna leiraroi haina khali kanikana mayamda sem saduna leina ba hairakli somdana sudakar somna hoina pakhana babuji bu hagolo kaidorobage haina kauri adubu babuji asi karisi khumlaktre lenglaktre mastagi sudakar na sarang asigi thong asi hangdoke tawbada somnana khami sudakana somnaji tawribasi yamna nungaite akoi babuji gi mating pangdaba yaroi kaisu khanganu kaisu tawroi hairaga sudakar sarangi thong asi hangdoktuna babuji bu mapana puthro sarang asigi mapana thoropaga babuji asi kaisu toramdre maangna tawsinaba oiramle babuji asi pisas onthorolaga makoi dairai aina leriba mising asi chathokani tahobadagi aina khanki matang asi chapsarani haiba babuji na taramlibasi sarang asidagi nathoknabani somnana nate babuji nang adumna tawgunu nang di yamna phabani nangna pabitra da haibadagi nangbu sarang asda phajinduna thamlebani kanagumba amtada asopan pidana bagi nang ningsingdrabra babuji hari babuji na sudakar aingonda kari thoki haiba isana khangba ngamdri karigumba matamdana afabo karigumba matamdana phattap oiba aduga haujiti ai phattaba oiri aigi haksang asda phattaba ngakta yauduna leire hari babuji gi mataw asda makoi anidi kibana yadri somdana jumbi sing asina roki hoida sensilakpaga makoina jumbi sing asda attack tawba haukre kani kana roki hoida jumbi sing asina nakoi bu phanganu makoina chihanba yadi aduna nakoi seksilo hari asumna makoina pariba khulai sing asina jumbi sing asda leptana attack tawri makoina jumbi sing asda thangna kyarak thilabasu jumbi sing asi lepa leitana atum hagolakli mastagi babli roki hoi mapam asi thaduktuna amuk sienkhre somdana sudakana babuji nangna tawri phasib karino hari babuji na masindagi amuba maiku kamduna lariba upusing asi tuhali sudakana babuji nangna tawri basibu karino
ꯕꯥꯕꯨꯖꯤꯅ ꯑꯩꯅ ꯇꯧꯔꯤꯕꯁꯦ ꯑꯩꯒꯤ ꯁꯛꯇꯤ ꯑꯁꯤ ꯅꯈꯣꯏ ꯑꯅꯤꯗ ꯎꯠꯊꯣꯛꯂꯤꯕꯅꯤ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯌꯥꯔꯣ ꯑꯩꯗꯧꯅ ꯅꯈꯣꯏ ꯑꯅꯤꯁꯨ ꯄꯤꯁꯥꯁ ꯑꯣꯜꯂꯣ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯁꯨꯗꯥꯀꯔꯅ ꯌꯥꯗ꯭ꯔꯤ ꯕꯥꯕꯨꯖꯤꯅ ꯑꯩꯅꯁꯨ ꯄꯕꯤꯇ꯭ꯔꯗ ꯑꯁꯨꯝꯅ ꯍꯥꯏꯈꯤꯕꯅꯤ ꯃꯥꯅꯁꯨ ꯑꯩꯅ ꯍꯥꯏꯕ ꯋꯥ ꯑꯁꯤꯗ ꯌꯥꯈꯤꯗꯦ ꯃꯥꯒꯨꯝꯅ ꯑꯄꯪꯕ ꯑꯣꯏꯒꯅꯨ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯅꯈꯣꯏ ꯑꯅꯤ ꯌꯥꯔꯣ ꯑꯗꯨꯒ ꯅꯈꯣꯏꯁꯨ ꯄꯤꯁꯥꯁ ꯑꯣꯟꯗꯨꯅ ꯑꯩꯒꯨꯝꯅ ꯑꯃꯔ ꯑꯣꯏꯒꯅꯤ ꯑꯗꯨꯅ ꯍꯥꯏꯌꯨ ꯅꯈꯣꯏ ꯌꯥꯅꯤꯡꯂꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯉꯤ ꯁꯨꯗꯥꯀꯔ ꯑꯃꯗꯤ ꯁꯣꯝꯅꯥꯅ ꯀꯤꯅ ꯄꯤꯁꯥꯁ ꯑꯣꯟꯕꯁꯦ ꯄꯥꯝꯗꯦ ꯑꯩꯈꯣꯏ ꯀꯔꯤꯝꯇ ꯄꯥꯝꯖꯗꯦ ꯍꯥꯏꯔꯤ ꯕꯥꯕꯨꯖꯤꯅ ꯃꯗꯨꯗꯤ ꯑꯣꯏꯊꯣꯛꯇꯕꯅꯤ ꯃꯤꯑꯣꯏꯕ ꯁꯨꯃꯠꯄ ꯍꯥꯏꯕꯁꯦ ꯑꯆꯥꯎꯔꯝ ꯌꯥꯎꯗꯕꯗꯤ ꯌꯥꯗꯕꯅꯤ ꯁꯅꯥ ꯄꯥꯝꯕ꯭ꯔꯥ ꯂꯨꯄꯥ ꯄꯥꯝꯕ꯭ꯔꯥ ꯀꯔꯤ ꯄꯥꯝꯕꯒꯦ ꯍꯥꯏꯌꯨ ꯐꯠꯇ꯭ꯔꯕ ꯁꯛꯇꯤ ꯑꯁꯤꯅ ꯅꯪꯅ ꯄꯥꯝꯂꯤꯕ ꯈꯨꯗꯤꯡꯃꯛꯇꯣ ꯊꯨꯡꯂꯅꯤ ꯃꯇꯝ ꯌꯥꯝꯅ ꯃꯥꯡꯍꯟꯒꯅꯨ ꯁꯨꯗꯥꯀꯔ ꯅꯪ ꯀꯔꯤ ꯄꯥꯝꯕꯒꯦ ꯕꯤꯖꯤꯅꯦꯁ ꯄꯥꯝꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯆꯧꯕ ꯕꯪꯒꯂꯣ ꯄꯥꯝꯕ꯭ꯔꯥ ꯍꯥꯏꯌꯨ ꯑꯗꯨꯒ ꯁꯣꯝꯅ ꯅꯍꯥꯛ ꯁꯅꯥ ꯃꯄꯥꯛ ꯄꯥꯝꯕ꯭ꯔꯥ ꯍꯥꯏꯌꯨ ꯄꯕꯤꯇ꯭ꯔꯒꯨꯝꯅ ꯑꯄꯪꯕꯗꯤ ꯑꯣꯏꯒꯅꯨ ꯄꯤꯁꯥꯁꯀ ꯌꯥꯅꯕ ꯊꯝꯃꯨ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯅꯈꯣꯏ ꯌꯥꯎ ꯅꯠꯇ꯭ꯔꯕꯗꯤ ꯅꯈꯣꯏ ꯑꯅꯤ ꯃꯐꯝ ꯑꯁꯤꯗ ꯍꯥꯠꯂꯅꯤ ꯍꯥꯏꯔꯒ ꯁꯨꯗꯥꯀꯔꯗ ꯃꯈꯨꯔꯤ ꯃꯦꯠꯅꯕ ꯇꯧꯔꯤ ꯃꯇꯝ ꯑꯗꯨꯗ ꯁꯨꯗꯥꯀꯔꯅ ꯕꯥꯕꯨꯖꯤꯗ ꯒꯪꯒꯥꯖꯟ ꯆꯥꯏꯁꯤꯜꯂꯝꯃꯤ ꯕꯥꯕꯨꯖꯤ ꯑꯁꯤ ꯆꯩꯅꯥ ꯐꯪꯂꯤꯉꯩ ꯁꯨꯗꯥꯀꯔ ꯍꯣꯏ ꯔꯨꯝ ꯑꯁꯤꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯔꯨꯝꯒꯤ ꯊꯣꯡ ꯑꯗꯨꯁꯨ ꯂꯣꯟꯁꯤꯜꯂꯝꯃꯤ ꯁꯣꯝꯗꯅ ꯔꯣꯀꯤ ꯑꯣꯏꯅ ꯂꯥꯛꯄꯗ ꯈꯣꯟꯖꯦꯜ ꯑꯃꯅ ꯑꯩꯕꯨ ꯑꯝꯇ ꯀꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯂꯥꯎꯕ ꯑꯁꯤ ꯇꯥꯔꯛꯂꯦ ꯑꯗꯨꯒ ꯆꯪꯁꯤꯜꯂꯒ ꯌꯦꯡꯂꯨꯕꯗꯗꯤ ꯁꯟꯆꯤꯠ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯦ ꯁꯟꯆꯤꯠꯇ ꯖꯨꯝꯕꯤ ꯑꯅꯤꯅ ꯑꯦꯇꯦꯛ ꯇꯧꯅꯕ ꯆꯪꯁꯤꯜꯂꯛꯂꯤ ꯔꯣꯀꯤ ꯑꯃꯗꯤ ꯄꯕꯤꯇ꯭ꯔꯅ ꯖꯨꯝꯕꯤꯁꯤꯡ ꯑꯁꯤꯕꯨ ꯊꯥꯡꯅ ꯊꯤꯜꯂꯝꯃꯤ ꯔꯣꯀꯤꯅ ꯃꯌꯥꯝꯕꯗ ꯀꯔꯤ ꯇꯧꯔꯕꯒꯦ ꯍꯥꯏꯅ ꯍꯥꯏꯔꯤ ꯁꯟꯆꯤꯠꯅ ꯑꯩꯅ ꯒꯥꯔꯤꯒꯤ ꯃꯌꯥ ꯇꯝꯅ ꯆꯦꯜꯂꯛꯄꯗ ꯑꯩꯒꯤ ꯈꯣꯡ ꯑꯁꯤ ꯂꯩꯊꯦꯛꯇꯨꯅ ꯇꯨꯁꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯃꯈꯣꯏꯅ ꯑꯩꯉꯣꯟꯗ ꯑꯦꯇꯦꯛ ꯇꯧꯅꯕ ꯍꯣꯠꯅꯔꯛꯂꯤꯕꯅꯤ ꯄꯕꯤꯇ꯭ꯔꯅ ꯑꯩꯈꯣꯏ ꯌꯥꯝꯅ ꯊꯨꯅ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯁꯤ ꯑꯇꯩ ꯖꯨꯝꯕꯤꯁꯤꯡ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯍꯥꯏꯔꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯒꯥꯔꯤ ꯄꯥꯔꯛ ꯇꯧꯔꯝꯈꯤꯕ ꯃꯐꯝ ꯑꯗꯨꯗ ꯆꯠꯄ ꯍꯧꯔꯝꯃꯤ ꯁꯣꯝꯗꯅ ꯕꯥꯕꯨꯖꯤꯅ ꯅꯄꯥ ꯑꯩꯉꯣꯟꯗ ꯒꯪꯒꯥꯖꯟ ꯆꯥꯏꯁꯤꯜꯂꯕꯀꯣ ꯅꯈꯣꯏ ꯂꯦꯝꯅ ꯑꯝꯇ ꯊꯥꯔꯣꯏ ꯍꯥꯏꯔꯤ ꯁꯨꯗꯥꯀꯔꯅ ꯄꯕꯤꯇ꯭ꯔꯅ ꯆꯠꯂꯝꯗꯥꯏꯗ ꯑꯩꯉꯣꯟꯗ ꯒꯪꯒꯥꯖꯟ ꯄꯤꯔꯝꯕꯅꯤ ꯌꯥꯝꯅ ꯐꯔꯦ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯄꯤꯔꯝꯂꯤꯕꯁꯦ ꯃꯍꯥꯛꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯀꯟꯖꯍꯧꯔꯤꯕꯅꯤ ꯅꯠꯇ꯭ꯔꯕꯗꯤ ꯍꯧꯖꯤꯛꯃꯛ ꯁꯤꯔꯝꯒꯅꯤ ꯍꯥꯏꯔꯤ ꯁꯣꯝꯅꯥꯅ ꯁꯨꯗꯥꯀꯔꯖꯤ ꯍꯧꯖꯤꯛ ꯈꯨꯗꯣꯡꯊꯤꯕ ꯑꯁꯤ ꯂꯣꯏꯗ꯭ꯔꯤ ꯕꯥꯕꯨꯖꯤꯁꯨ ꯁꯔꯪ ꯑꯁꯤꯗꯒꯤ ꯊꯣꯔꯛꯂꯦ ꯃꯌꯥꯝꯁꯨ ꯌꯨꯝꯁꯤꯗꯒꯤ ꯃꯄꯥꯟꯗ ꯂꯣꯏꯅ ꯆꯠꯊꯣꯛꯈ꯭ꯔꯦ ꯑꯩꯈꯣꯏ ꯑꯅꯤꯅ ꯃꯥꯕꯨ ꯔꯨꯝ ꯑꯁꯤꯗ ꯊꯤꯡꯕ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯔꯤ ꯃꯇꯝ ꯑꯗꯨꯗ ꯕꯥꯕꯨꯖꯤ ꯑꯁꯤꯅ ꯊꯣꯡ ꯊꯤꯜꯂꯛꯂꯤ ꯁꯣꯝꯗꯅ ꯔꯣꯀꯤ ꯍꯣꯏꯅ ꯂꯥꯛꯄꯗ ꯃꯈꯣꯏꯅ ꯒꯥꯔꯤ ꯄꯥꯔꯛ ꯇꯧꯔꯝꯂꯤꯕ ꯃꯐꯝ ꯑꯁꯤꯗ ꯖꯨꯝꯕꯤꯁꯤꯡ ꯑꯁꯤ ꯑꯃꯨꯛ ꯂꯩꯔꯝꯂꯦ ꯒꯥꯔꯤꯁꯤꯡ ꯑꯁꯤꯗ ꯌꯣꯝꯁꯤꯟꯗꯨꯅ ꯑꯗꯨꯒ ꯒꯥꯔꯤ ꯑꯁꯤ ꯇꯨꯍꯟꯅꯕ ꯏꯟꯕ ꯑꯃꯗꯤ ꯈꯣꯠꯄ ꯀꯌꯥ ꯑꯃꯁꯨ ꯇꯧꯔꯤ ꯔꯣꯀꯤꯅ ꯖꯨꯝꯕꯤꯁꯤꯡ ꯑꯁꯤꯅ ꯑꯁꯨꯝꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯤ ꯀꯥꯅꯤꯀꯥꯅ ꯖꯨꯝꯕꯤꯁꯤꯡ ꯑꯁꯤ ꯏꯒꯤ ꯃꯅꯝ ꯅꯝꯂꯕꯗꯤ ꯏꯗꯨꯒꯤ ꯃꯌꯥꯗ ꯃꯈꯣꯏ ꯆꯠꯂꯤ ꯑꯗꯨꯅ ꯁꯣꯏꯗꯅ ꯒꯥꯔꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯏ ꯌꯥꯎꯔꯝꯂꯅꯤ ꯍꯥꯏꯔꯤ ꯕꯤꯗ꯭ꯌꯥꯅ ꯄꯥꯈꯠꯅ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯂꯥꯛꯄꯗ ꯑꯩꯅ ꯁꯦꯝ ꯈꯣꯛꯄꯗ ꯈꯨꯠꯇ ꯊꯥꯡꯅ ꯈꯔ ꯁꯣꯛ ꯃꯗꯨꯗ ꯏ ꯈꯔꯗꯤ ꯒꯥꯔꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯇꯥꯈꯤ ꯑꯗꯨꯅ ꯃꯈꯣꯏꯅ ꯇꯥꯟꯅꯔꯛꯄꯗ ꯃꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯔꯤ ꯁꯟꯆꯤꯠꯅ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯌꯧꯔꯐꯥꯎ ꯑꯩꯈꯣꯏꯗ ꯌꯦꯡꯂꯛꯇꯕꯤ ꯒꯥꯔꯤ ꯑꯁꯤꯗ ꯑꯗꯨꯝ ꯂꯩꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯄꯕꯤꯇ꯭ꯔꯅ ꯃꯈꯣꯏꯗꯤ ꯎꯗꯕ ꯖꯥꯠꯂꯥ ꯒꯥꯔꯤ ꯑꯁꯤꯗ ꯀꯅꯥꯝꯇ ꯂꯩꯇꯦ ꯍꯥꯏꯕ ꯀꯥꯅꯤꯀꯥꯅ ꯃꯈꯣꯏꯗꯤ ꯎꯕ ꯉꯝꯗꯦ ꯈꯟꯕ ꯉꯝꯗꯦ ꯃꯈꯣꯏꯗꯤ ꯏꯒꯤ ꯃꯅꯝ ꯈꯪꯕ ꯉꯝꯃꯤ ꯀꯔꯤꯒꯨꯝꯕ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯂꯦꯡꯈꯣꯠꯄ ꯇꯧꯔꯕ ꯖꯨꯝꯕꯤꯁꯤꯡ ꯑꯁꯤꯅ ꯈꯪꯕ ꯉꯝꯒꯅꯤ ꯏꯒꯤ ꯃꯅꯝ ꯑꯃꯗꯤ ꯂꯦꯡꯈꯣꯠꯄ ꯇꯧꯔꯤꯕ ꯑꯁꯤ ꯈꯪꯂꯒꯗꯤ ꯃꯕꯨꯛ ꯂꯥꯝꯂꯕ ꯑꯉꯥꯎꯕ ꯑꯃꯒꯨꯝꯅ ꯁꯤꯀꯥꯔ ꯑꯗꯨꯕꯨ ꯑꯦꯇꯦꯛ ꯇꯧꯗꯨꯅ ꯆꯤꯛꯅꯕ ꯈꯣꯠꯅꯕ ꯍꯣꯠꯅꯔꯛꯀꯅꯤ ꯍꯥꯏꯔꯤ ꯕꯕ꯭ꯂꯤꯅ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯃꯨꯔꯇꯤꯒꯨꯝ ꯂꯦꯞꯇꯨꯅ ꯂꯩꯔꯒꯗ꯭ꯔꯥ ꯌꯨꯝꯗ ꯀꯔꯝꯅ ꯆꯠꯀꯅꯤ ꯄꯕꯤꯇ꯭ꯔꯅ ꯌꯨꯝꯗ ꯍꯟꯅꯕꯒꯤ ꯂꯝꯕꯤꯁꯤꯗꯤ ꯑꯃꯈꯛꯇ ꯂꯩ ꯑꯩꯈꯣꯏ ꯒꯥꯔꯤ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯆꯪꯕ ꯇꯥꯕꯅꯤ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯇꯕ ꯌꯥꯗꯕꯅꯤ ꯃꯈꯣꯏꯅ ꯒꯥꯔꯤ ꯑꯁꯤ ꯊꯨꯒꯥꯏꯗ꯭ꯔꯤꯉꯩꯗ ꯑꯗꯨꯒ ꯄꯕꯤꯇ꯭ꯔꯅ ꯄ꯭ꯂꯥꯟ ꯑꯃ ꯂꯥꯛꯇꯨꯅ ꯍꯥꯏꯔꯛꯏ ꯑꯩ ꯅꯥꯀꯟ ꯑꯃꯗ ꯆꯠꯇꯨꯅ ꯃꯈꯣꯏꯕꯨ ꯀꯧꯊꯣꯛꯂꯒꯦ ꯑꯗꯨꯒ ꯅꯈꯣꯏ ꯒꯥꯔꯤ ꯑꯁꯤꯒꯤ ꯃꯌꯥꯗ ꯆꯠꯂꯣ ꯑꯗꯨꯒ ꯅꯈꯣꯏ ꯆꯠꯈ꯭ꯔꯣ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯔꯣꯀꯤꯅ ꯌꯥꯗ꯭ꯔꯦ ꯄꯨꯟꯅ ꯂꯥꯛꯂꯕꯗꯤ ꯄꯨꯟꯅ ꯑꯗꯨꯝ ꯍꯟꯒꯅꯤ ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ ꯑꯩꯈꯣꯏꯅ ꯌꯥꯔꯕꯁꯨ ꯀꯌꯥꯝ ꯂꯥꯞꯅ ꯆꯠꯄ ꯉꯝꯒꯅꯤ ꯌꯦꯡꯉꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯀꯥꯔꯒꯤ ꯇꯌꯥꯔ ꯑꯁꯤ ꯂꯧꯊꯣꯛꯂꯝꯂꯤꯕꯁꯤ ꯍꯥꯏꯔꯤ ꯀꯥꯅꯤꯀꯥꯅ ꯖꯨꯝꯕꯤꯁꯤꯡ ꯑꯁꯤꯅ ꯑꯁꯨꯝꯅꯗꯤ ꯇꯧꯕꯗꯤ ꯑꯣꯏꯊꯣꯛꯇꯕꯅꯤ ꯄꯕꯤꯇ꯭ꯔꯅ ꯑꯆꯨꯝꯕꯅꯤ ꯃꯈꯣꯏꯗꯤ ꯃꯃꯤꯠ ꯇꯥꯡꯕ ꯑꯃꯒꯨꯝꯅ ꯂꯩꯔꯤꯕꯅꯤ ꯑꯗꯨꯅ ꯇꯌꯥꯔ ꯑꯁꯤ ꯀꯃꯥꯏꯅ ꯂꯧꯊꯣꯛꯂꯤꯕꯅꯣ ꯃꯁꯦ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯇꯧꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯔꯤ ꯔꯣꯀꯤꯅ ꯀꯅꯥꯒꯨꯝꯕꯒꯤ ꯄ꯭ꯂꯥꯟ ꯑꯣꯏꯔꯕꯁꯨ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯠꯄꯗꯤ ꯉꯝꯂꯔꯣꯏ ꯍꯥꯏꯔꯤ ꯁꯦꯈꯥꯅ ꯇꯧꯔꯤꯕ ꯑꯁꯤ ꯔꯥꯅꯤꯅ ꯇꯧꯔꯤꯕ ꯑꯣꯏꯔꯤꯕ ꯖꯥꯠꯂꯥ ꯃꯍꯥꯛꯇꯤ ꯃꯩꯒꯤ ꯄꯥꯠ ꯑꯗꯨꯗ ꯂꯨꯞꯈꯤꯕꯗꯒꯤ ꯊꯣꯔꯛꯈꯤꯗ꯭ꯔꯕꯅꯤ ꯑꯗꯨꯒ ꯀꯝꯗꯧꯅꯅꯣ ꯍꯥꯏꯅ ꯈꯜꯂꯤ ꯅꯥꯀꯟ ꯑꯃꯗꯅ ꯔꯥꯅꯤ ꯑꯁꯤ ꯅꯣꯛꯇꯨꯅ ꯃꯁꯥ ꯑꯗꯨ ꯃꯥꯡꯗꯨꯅ ꯃꯥꯅ ꯆꯠꯄꯒꯤ ꯈꯣꯡꯒꯨꯟ ꯃꯃꯤ ꯇꯥꯔꯤꯕꯁꯤ ꯎꯠꯂꯛꯂꯤ ꯑꯗꯨꯒ ꯏꯄꯤꯁꯣꯗ ꯑꯁꯤꯁꯨ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯜꯂꯤ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯃꯨꯚꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯑꯩꯅ ꯃꯨꯚꯤ ꯑꯁꯤ ꯄꯥꯊꯣꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯑꯃꯗꯤ ꯆꯤꯊ ꯅꯥꯟꯗꯧꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ ꯃꯌꯥꯝꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯀꯃꯦꯟ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯍꯥꯏꯖꯔꯤ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯃꯊꯪꯒꯤ ꯏꯄꯤꯁꯣꯗꯇ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯉꯁꯤꯒꯤꯗꯤ ꯀꯥꯏꯅꯔꯁꯤ